Kabui amadi maring furup ki mioi kayana saruk yaduna pangtukiba sanamahi cheng hongbagi thoramda amatu oibagi top top masak ama utpangapre Lining to Sanamahi Temple bonus senduna hayim khongban de leba lining to Sanamahi gi laishang na pangtukiba thoram aduda Kabui Customary Council ge mioi singna attend pot kaya purakduna lining to Sanamahi gi mafam da katke masiga iroinana lining to gi mafam da jengbi jengba haiduna thongnikhe Thauram aduda funal maring khuldage sanamahi lining chatpa maring furup ke ahal lapan kharasu laktuna mapung fana saruk yakhe Thauram ki saruk ama oina thinum gaida leiba line manai lining tho sanamahi thogal lup ke bioi kya so athen potkal loina da laktuna lining tho da katke loina na thogal lup asigi president da LSTB ge maikai dage sakang je piduna kai kumna butke Panmay yabade hojik thokliba irang asida thinum gaida leiba lining tho sanamahi gi laishang ado kuki furup ke bioi singna amang ata thogal lamba lekrabade Amaromda hojik thokliba irang asina maram oiraga Wangkai High School da hangba relief camp da changdafum lawriba angang nupi macha singna LSTB gi pong isai amadi jagoi loisangge sai sakpa amadi sai sakpi singa loinana lining thum sanamahi da sai thaba isai sakhe nupi macha sing ado LSTB da lamjing lamtak pihiba ngaktade Thauram aduka mari lainana Kabui Union Manipur gi president Kamai Hera Kabui na chom TV da hai Yelhomi amang oina ipa ipu singi matamdagi chanaduna laknaba thauram asida saruk yaba fangbasi laibak phabani Kabui furupsu ipa ipu singi haktaktage yumthong khudingda sanamahi latpagi chanabi lairakle lining tho asina aikhoi khudingmak ngak senduna daidibani haibagi wakhalonda punsi sangnaba thauna hapnaba amade wata padaba lamdam ama oinabagi damak thonglibade hojik thokliba irang ase lining thona macha oiba aikhoi khudingmak konsin bigani haibagi ajet pathajaba lei adumokpu phattaba tauba singde mabugi wayal soiduna pirakane hojiki chiraba matam asida aikhoi amato oina punduna nimsi chanana leminasi haina Hera Kabuina makha take Koi ima remere na chu koi ipa sanami na chu koi mayamo nungsibi na ba objeki irang chu mana koi bu konchin bi juna macha ni machu ni yelo mi ni haina konchin bi na ngapi pamtoi koi gi aran be mi bu di ishor gi thabak di tappi adu koi pun bata bani ishor na chu pulo haina tappi rakpani koi pun bata bani objekti ama khakta nungsi nagadabani cultural melis aikhoi gi kai haikatra aikhoi maite su kabui longna ba aikhoi ai mangang ni kamai haibse mangang ni chumna aikhoi chu sagai mayam lei aikhoi cham manai aduna lon khida khara khena khibu wari ni aikhoi di ishona semba macha masu ngakani haina thamjage asi manipur se hujiki ichau ga loina na amoka Misau mayam lak pase masi se koi ishora kurumlarga koi angam pibiu thauna hapiu koi se koi lamdam se ngakpiu ishora thauni jabane Thauram adugi nungi oiba warot piraduna LSTB gi vice president Bijapati Sanjana Tom TV da hai Maihorol dagi sanamahi cheng hongbagi thauram ase chahi khudingi inga thagi taraga mangani panba thandel numita leibak ningthau yauna pangthoknarak Nomit asi sanamahi na nongkhong koi raba machong taibang mioi bagi sangai nungda lining thau oina nangsinke masibu ngasigi mirol na sanamahi yumjangba haina khangnei nomit asida taibang semba mapo lining thau sanamahi gi mafamda jengbi jengba haiduna kunjau leichau naba sagai salai chau naba chakhong ngahong naba leibak mara tapna panaba amadi punsi nungsang naba thongni bagi thauram pangthokuna lakle madugi saruk ama oina ngasigi thauram asi pangthokpani haina Vidyapati Sanjam na makha chana phongdokhe Namilachida tabang miyoiba ekhoina mangonda chengbi chengba haiduna amadi haira katuna mara thogul langduna adungolaba namutabang ekhogi yaifanaba nungainaba chahongnaba ngahongnaba adungolaba nijaba numelado ngasi asini namilachibu yaujaba phangjaba namutabang ekhoji yamna yaifaro numini aduga natana mamitta macha udadarba kambuna
मंगोन निजदुना अदुगो मचा फंगजबगी वफमजु अदुगुनबा अरीबा लातम क्यादा अमदि मचो क्याना ताकुन लखोइदे लेजे अदुन लाइन तो सनामेबु लाटपा हाइबसे असुगुनबा ngasiगी अजुगुनबा मितै एखोइना तंगाइ फद्रबा अदुगबा थौदांग अमनि लौजबगा लोइनाना लाइन तो सनामे टेबल बोना छिल्ले कन ngasiगी लाइन तो सनामेगी वफमदा अदुगुनबा चंगमी चंबा हाइजमनि